ꯑꯍꯥꯟꯕꯃꯛꯇꯗ ISTVꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯄꯨꯝꯅꯃꯛꯇ ꯁꯨꯁꯃꯥ ꯅꯥꯎꯁꯦꯛꯄꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯐꯤल्म न्यूज़ अपडेट की ngasi episode asida Manipur film की saknaraba misak amabu unabagi tanja mayam puna lawminasi misak adudi Manipur film की saknaraba filmmaker director Aisomani Oza Aisomani ba akhoi studio da taramna uksari khurumjari Oza gi recently release tawgi film se kaw phawani akhoi myamna khangjabada Oza gi film asida kaw phawa haiba film asida akhoi gi screenplay direction isai gi lyrics editing adag visual effect mayam se Oza na thawbu biki ado Oza se akhoi na film gi director oina di akhoi myamna thadoi dong la sa khangjare ado bu isai gi lyricist oina ga thokpira iba film asida Oza na isai ining bagi wakhal ga phawbira isa habit amta habi ne Oza hoi haijage तसेंबदी ऐसे अखोइगी से फिल्म गुम्बा ड्रामा गुम्बा थिएटर से तौरक्ट्रिङाइदगी ऐसे अखोइगी इसे मेक इबा अदगी वारी मसा इबा सोमदगेदी हौजरकपनी तसेंगना 1987 दा आइना इसे मेक इरगा आइना प्रोड्यूस तौबा ऑडियो कैसेट अमा मतमदुदा 1987 दा इसे तरा यावबा इसे मेक आइना इरगा अदमानी इसे मा पुथोकचखी हारिबा मतमदुदगी हौरगा मथंग मथंग अखोइगी फिल्म की लमदा अदुम समनबा हौरखरे अदुगा थिएटर दा कैदा अदुम मथंग मथंग लाकपा हौग्रे अदुगी खोंगचत्तुदगी लाकपदुना ngasi फावबसी आई फिल्म की ताइबंगसिदा आई अदुम थौदांग लौरगा मयामगी थौदांग लौरगा लाक्सरी अदुना इसै मेक्सी हदकी काव फाबदा यावरिबा इसै अहुमक असि आइनि इजाबनी अदुगा सिनत्रिङै ममांगदा मयाम अमा लैखरे फिल्म मयाम अमा नासुम हारिबा फिल्म अदगी थमुइसे नंगी ओइरदी अदगी मिस मणिपुर नचिंबा मयामदा अदुम सिनतबा फिल्म खरादा अदुम यावखरे खरा यामना अदुम यावखरे हारिबा सिंग असिदा अदो तसेंगना आई क्वाइ पामजबसु इसे मे इबदगी आई हौजरखिबनी Hoi Oza do handaki kaw fawa haiba Oza gi film asi miyamna su pamna yengbikhre do maming se taba khaktang da akoina films gi matang da kaimda khangdringai dagi yamna yeningba ma su fauze ai isamak su yengjakhre yam su nungai ado haiba mamang da Oza na thaupu bi ki ba film sing aduga handaki kaw fawa haiba film asida leiriba train asiga khena badu Oza na miyam da kitang thambiramu aduga haiba kaw fawa haiba film asina miyam da society da pining ba message to miyam da dang khangan biramu तसेंबदी काव फाइबा हाइबा फिल्म असी ट्रेन सी तसेंगना हाइजो हारगदी हौजिकी अखोइगी नहासिंग हाइबा तारे हौजिकी अखोइगी इंखलगलिबा नहासिंग असीगी माइंड सेट सी खतंग अखोइना लोइमकपुदी फत्ते हाइबा नते मरमदी सोसाइटी मा लेबा मतमदा अफबा मदी फत्तबा मयामसिना पुंसलगा सोसाइटी मा सेमिबदी अदुगी मरक्तगी अखोइना नहा खरगी कयागनोसी लखोत्सरगा महाकी वाखलोन हाइबा तारे कोइगी कोइनिंग मतमदा कोइबा हंजनिंगपबा हंदंग मतमदा हंजिलपा अदुगा मखोइसिंग असिना हायें तुंगी युबेरेन ओइहौब मतमदा कोइगी सोसाइटी सिगी पिलर सि मखोंग चंगचिंग लाउब मखोंग ओइहौद्रगदी हायें सोइदना सोसाइटी सि निंखाइरपा याय मरम अदुना हाइरिबा अखोइना फिल्म असिदा कैरेक्टर अमा अखोइना से नौपा सिना सारिबा अनौबो कैनोनी मार्क्स नुपामचानी मार्क्स अखोइना पुथोगा मागी अकोइबदा अखोइना हौजि मयामना सखंगना बिरबा एक्टर्स मयाम से बला होय दे गोकुल सोमा रतन लाई नचिंबा मखोइ मयामनिना सपोर्ट तौरगा मार्क्स पुखत्पिबो ओइना अखोइगी फिल्म असि अखोइना सेम साजखिबनी मरुओइना फिल्म असिदा अखोइना उनिंगलिबदी ngसाigi naha sing asi akoina phajana makoi si control ta hodragadi akoigi society asi tungi future si afaba oiraktaba ya hena akoina khanbadagi naha sing asi hoji chaning matam chat ngausin matam ngausin akoigi hojiki irang adi manipur asi taseng harigadi nongwa kangde akoigi harau kumai irang phalang haibatare sideda makoi si luptana tawduna ngauduna laikhragadi hayeng tungi afaba yumbiro oi oibangamoi haibagi ta matang hilo khoi lokasaraga thimsi sumai puthokcharaga haiba naha asigi matau asi hayeng tungda mahangna film asigi loirapun matam da afaba matik chaba mi ama kamaina magi mayamba amadi matai mana control tawraga magsi afaba khoigi khudam oina si khoigi khambathoi bigi khoigi
ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯦ ꯈꯝꯕꯅ ꯀꯃꯥꯏꯅ ꯀꯥꯎ ꯑꯁꯤ ꯐꯥꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯇꯩꯃ ꯑꯃꯗꯤ ꯃꯌꯥꯝꯕ ꯑꯁꯤꯅ ꯉꯁꯥꯏꯒꯤ ꯀꯥꯎꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯅꯍꯥ ꯑꯁꯤꯒꯤ ꯆꯠꯅꯤꯡꯕ ꯉꯥꯎꯅꯤꯡꯕ ꯃꯇꯝ ꯑꯁꯤ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯔꯒ ꯇꯨꯡꯗ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯄ ꯑꯁꯨꯃꯥꯏꯅ ꯊꯝꯖꯕꯅꯤ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯔꯤꯀꯣ ꯐꯤल्म ꯑꯁꯤꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯁꯦ ꯑꯣꯖꯥꯒꯤ ꯃꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤꯕꯨ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯐꯨ ꯆꯩꯔꯒ ꯋꯥꯔꯛꯄꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯄꯣꯖꯤꯇꯤቭ ꯏꯝꯄꯦꯛ ꯑꯃ ꯄꯤꯕꯤꯔꯒ ꯃꯁꯤꯅ ꯍꯦꯟꯅ ꯄꯣꯖꯤꯇꯤቭ ꯔꯤꯖꯜ ꯂꯥꯛꯄ ꯍꯦꯜꯂꯤ ꯍꯥꯏꯕ ꯁꯤꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯣꯖꯥ ꯑꯗꯣ ꯉꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯑꯐꯕ ꯌꯨꯝꯕꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯃꯥꯏꯅ ꯄꯦꯔꯦꯟꯁ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯀꯃꯥꯏꯅ ꯍꯣꯠꯅꯕꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯐꯤल्म ꯑꯁꯤꯅ ꯇꯥꯛꯄꯤꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯐꯤल्म ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯔꯥꯏꯇꯔꯁꯦ ꯑꯣꯖꯥꯅ ꯑꯣꯏꯕꯤꯈꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ ꯑꯗꯣ ꯃꯁꯤꯗ ꯀꯃꯥꯏꯅ ꯋꯥꯔꯤ ꯑꯁꯤ ꯀꯃꯥꯏꯅ ꯁꯥꯒꯠꯄꯤꯔꯛꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯤल्मꯁꯦ ꯌꯦꯡꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯃꯤꯛ ꯏꯂꯤꯃꯦꯟꯁꯦ ꯑꯗꯨꯝ ꯃꯇꯥꯡ ꯆꯥ ꯆꯥꯅ ꯌꯥꯎꯕꯤꯔꯛꯑꯦ ꯚꯥꯕꯣꯛꯁꯤꯡꯕꯨ ꯑꯗꯨꯝ ꯃꯇꯥꯡ ꯆꯥ ꯆꯥꯅ ꯄꯨꯛꯂꯤ ꯄꯥꯏꯔꯒ ꯅꯣꯛꯍꯟꯕꯤꯕ ꯉꯝꯕ ꯏꯂꯤꯃꯦꯟ ꯃꯌꯥꯝ ꯑꯃ ꯑꯣꯖꯥꯅ ꯁꯥꯒꯠꯄꯤꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯑꯗꯣ ꯋꯥꯔꯤꯁꯤꯒꯁꯨ ꯆꯥꯟꯅꯅꯁꯨ ꯑꯗꯨꯝ ꯆꯠꯄ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥꯅ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦꯁꯤ ꯑꯩ ꯑꯗꯨꯝ ꯁꯤ ꯑꯩꯒꯤ ꯐꯤꯂꯝꯁꯤꯡꯗ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯌꯥꯝꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦꯁꯤ ꯑꯗꯨꯝ ꯇꯧꯖꯔꯛꯏ ꯏꯁꯥꯅ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯔꯛꯀꯗꯕꯅꯤꯅ ꯍꯌꯦꯡ ꯐꯤꯂꯝꯗꯨꯗ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯇꯧꯕ ꯃꯇꯝꯗ ꯇꯨꯡꯒꯤ ꯗꯤꯔꯦꯛꯁꯟꯗ ꯑꯩꯈꯣꯏꯅ ꯚꯤꯖꯨꯋꯦꯂꯥꯏꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯎꯍꯧꯒꯗꯕ ꯃꯌꯥꯝ ꯑꯗꯨ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦꯗ ꯐꯖꯅ ꯎꯍꯧꯔꯒꯗꯤ ꯍꯌꯦꯡ ꯗꯤꯔꯦꯛꯁꯟꯒꯤ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐ꯭ꯂꯣ ꯅꯥꯏꯅ ꯑꯗꯨꯝ ꯆꯠꯄ ꯉꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯣꯗꯤꯌꯟꯁꯤꯡ ꯑꯁꯤ ꯇꯟꯊꯍꯟꯕꯁꯨ ꯌꯥꯄꯣꯠꯇꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏ ꯇꯟꯊꯍꯟꯗꯅꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯁꯤꯡ ꯑꯁꯤ ꯁꯥꯒꯠꯂꯛꯄ ꯃꯇꯝ ꯄ꯭ꯂꯣꯠꯁꯤ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯣꯗꯤꯌꯟꯁꯤꯡ ꯑꯁꯤꯅ ꯉꯁꯥꯏꯒꯤ ꯁꯤꯟꯗꯨꯗ ꯑꯗꯒꯤ ꯁꯤꯟꯗꯨꯒꯤ ꯂꯩꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦ ꯒꯣꯀꯨꯜ ꯍꯣꯏ ꯍꯥꯏꯔꯣ ꯁꯣꯃꯥ ꯍꯥꯏꯔꯣ ꯕꯂꯥ ꯍꯥꯏꯔꯣ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯣꯛꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯣꯗꯤꯌꯟꯁꯤꯡꯗ ꯋꯥꯔꯤꯗꯨꯒꯗꯤ ꯃꯔꯤ ꯂꯩꯔꯒ ꯂꯩꯅꯍꯜꯂꯒ ꯁꯤꯟꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯇꯟꯊꯍꯟꯗꯅꯕ ꯑꯣꯗꯤꯌꯟꯁꯤꯡꯗ ꯇꯟꯊꯍꯟꯗꯅꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯅꯣꯛꯅꯤꯡꯅ ꯁꯨꯝ ꯆꯠꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯃꯦꯛꯁ ꯌꯧꯔꯛꯄ ꯃꯇꯝ ꯁꯤ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤ ꯇꯟꯊꯔꯛꯇꯅꯕ ꯁꯥꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯗꯨꯗꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯣꯃꯤꯛ ꯏꯂꯤꯃꯦꯟꯁꯤꯡꯁꯦ ꯑꯩꯒꯤ ꯐꯤꯂꯝꯁꯤꯡꯗ ꯑꯗꯨꯝ ꯍꯥꯞꯆꯩ ꯑꯗꯨꯒ ꯑꯣꯗꯤꯌꯟꯁꯤꯡ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯇꯟꯊꯗꯅꯕ ꯃꯃꯤꯠ ꯃꯃꯥꯏꯁꯤꯡꯅ ꯅꯣꯛꯅꯤꯡꯅ ꯂꯩꯍꯟꯅꯕ ꯁꯤꯃꯥꯏꯅꯗꯤ ꯑꯩꯒꯤ ꯀꯩꯅꯣꯝꯗꯤ ꯁꯦꯝꯖꯔꯒ ꯊꯝꯖꯩ ꯍꯣꯏ ꯑꯣꯖꯥꯒꯤ ꯐꯤल्मꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯚꯥꯕꯣꯛꯁꯤꯡꯗ ꯇꯟꯊꯍꯟꯗꯕ ꯑꯗꯨꯒ ꯃꯣꯃꯦꯟ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯍꯟꯕ ꯑꯗꯨꯒꯨꯝꯕ ꯐꯤल्म ꯑꯗꯨꯃꯛ ꯂꯣꯏꯅꯃꯛ ꯑꯣꯏꯈꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯣꯖꯥꯗ ꯍꯪꯖꯅꯤꯡꯕꯁꯦ ꯑꯣꯖꯥꯒꯤ ꯐꯤल्मꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯤ ꯐꯤल्मꯗ ꯂꯣꯀꯦꯁꯟ ꯈꯨꯗꯤꯡꯃꯛ ꯑꯗꯒꯤ ꯁ꯭ꯄꯣꯠꯄꯨ ꯑꯣꯏꯔꯣ ꯃꯁꯥ ꯅꯥꯟꯅ ꯑꯗꯒꯤ ꯌꯥꯝꯅ ꯑꯃꯣꯠ ꯑꯀꯥꯏ ꯑꯝꯇ ꯎꯍꯟꯗꯕ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯅꯥꯟꯕ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯅꯥꯟꯅ ꯁꯨꯃꯥꯏꯅ ꯂꯣꯏ ꯎꯍꯟꯕꯤꯕ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯐꯤल्म ꯈꯨꯗꯤꯡꯃꯛꯇ ꯁꯨꯝ ꯎꯖꯩ ꯁꯨꯝ ꯊꯦꯡꯅꯖꯔꯛꯑꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯤꯉꯣꯟꯗ ꯀꯩꯅꯣꯝꯃ ꯆꯥꯕꯤꯌꯨꯅ ꯂꯥꯟꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯝꯐꯝ ꯊꯝꯐꯝꯁꯦ ꯐꯖꯅ ꯑꯅꯥꯟꯕꯗ ꯊꯝꯕꯒ ꯑꯗꯩ ꯈꯤꯇꯪ ꯃꯣꯠꯄꯗ ꯊꯝꯃꯒꯗꯤ ꯃꯤꯅ ꯍꯦꯛ ꯆꯥꯅꯤꯡꯕꯗꯨ ꯈꯤꯇꯪ ꯃꯁꯥ ꯅꯥꯟꯕꯗꯨꯅ ꯆꯥꯅꯤꯡꯒꯗꯧ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯁꯨ ꯉꯁꯥꯏꯒꯤ ꯃꯁꯥ ꯅꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯉꯥꯛꯇ ꯈꯜꯂꯒꯁꯨ ꯅꯝꯖꯩ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯕꯥꯏ ꯆꯥꯟꯁ ꯑꯩꯈꯣꯏꯅ ꯃꯁꯥ ꯅꯥꯟꯕ ꯃꯐꯝ ꯁ꯭ꯄꯣꯠ ꯈꯔ ꯂꯣꯀꯦꯁꯟ ꯈꯔ ꯐꯪꯗ꯭ꯔꯒꯁꯨ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯖꯨꯋꯦꯜ ꯏꯐꯦꯛꯁꯤꯒꯤ ꯃꯇꯦꯡꯅꯀꯣ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯗꯨ ꯈꯔ ꯂꯧꯊꯣꯛꯆꯔꯒ ꯔꯤꯇꯁ ꯇꯧꯖꯔꯒ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏ ꯂꯥꯟꯊꯣꯛꯄ ꯃꯇꯝꯗ खितंग मसा नाना लांथोपा फगद्रन खल्लगा सुमाइना सेमजबनी ओजानासो हाइबिरी के हजके विजुअल इफेक्ट की मतंग खरा पनबिरी अदो फिल्म सिदसो खोइना उजबा मतमदा खोगी टॉप टॉप पा विजुअल इफेक्ट खरा अदुम उबा फंगसे हाबदे रियल लाइफ ता तौबदे वाना थोकदबा ngасagi somaga gokul ka tongai ba bolero sida tata na thomak pa aduge bolero sina amu upambi imda thomjanba hari basikum basing ase real life ta shooting do matam da di ngam moi hajari ba ngamaga se wana thokani ka ada hari basing ase visual effects na kayam film se support to giba aduga visual effects si tana bhona bada ozana kyam awaba mayong na kiba haiba sing ado kitang thambiram hoi taseng badi ngasagi khoina kaw pha ba haiba film sida adum visual effects si fazana adum sijinajare haijaba tare ngasagi khoigi susma ju haibi ngasagi film da se tata mana gokul ga soma ga tumokpa gari dugi maning da thomaga mu bolero jana mu kanoda u pambim da yaichan ma khosam ba ko
ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯃꯥꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯚꯤꯖꯨꯑꯦꯜ ꯏꯐꯦꯛ ꯌꯥꯎꯗꯅꯗꯤ ꯌꯥꯝ ꯋꯥꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯅꯝꯃꯒ ꯉꯁꯥꯏꯒꯤ ꯎꯄꯥꯝꯕꯤꯅꯆꯤꯡꯕ ꯇꯥꯇꯥꯅꯆꯤꯡꯕꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯃꯥꯜꯍꯜꯂꯒ ꯁꯨꯃꯥꯏꯅ ꯁꯤꯟꯗꯨꯅ ꯄꯥꯝꯃꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯠꯅꯕ ꯍꯣꯠꯅꯖꯕꯅꯤ ꯚꯤꯖꯨꯑꯦꯜ ꯏꯐꯦꯛꯁꯤ ꯇꯁꯦꯡꯅꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯐꯤꯂꯝꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯚꯤꯖꯨꯑꯦꯜ ꯏꯐꯦꯛꯁꯤꯡꯁꯤ ꯑꯗꯨꯝ ꯌꯥꯎꯅꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯒꯤ ꯚꯤꯖꯨꯑꯦꯜ ꯏꯐꯦꯛꯁꯅ ꯇꯧꯕ ꯉꯝꯃꯛꯄꯅꯤꯅ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯑꯁꯤ ꯂꯧꯗꯕ ꯌꯥꯔꯛꯇꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯗꯁꯨ ꯃꯥꯒꯤ ꯃꯇꯦꯡꯁꯤ ꯚꯤꯖꯨꯑꯦꯜ ꯏꯐꯦꯛꯀꯤ ꯃꯇꯦꯡꯁꯤ ꯐꯖꯅ ꯂꯧꯖꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯁꯦ ꯐꯤꯂꯝꯁꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯁꯣꯃꯥꯒ ꯑꯗꯩ ꯒꯣꯀꯨꯜꯒꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯥꯎꯄꯥꯅ ꯃꯅꯥꯎꯄꯥꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡꯒ ꯌꯦꯡꯕꯗꯨ ꯃꯗꯨ ꯇꯁꯦꯡꯕꯗꯤ ꯉꯁꯥꯏ ꯁꯨꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯨ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯃꯇꯝꯗꯗꯤ ꯑꯉꯥꯡꯗꯨ ꯌꯥꯎꯕ ꯅꯠꯇꯦꯀோ ꯑꯗꯨꯒ ꯑꯩꯈꯣꯏ ꯒ꯭ꯔꯤꯟꯅ ꯈꯟꯖꯜꯂꯒ ꯃꯃꯥꯏꯗꯨ ꯑꯩꯈꯣꯏꯒꯤ ꯐꯤ ꯑꯃꯅ ꯁꯥꯔꯒ ꯑꯉꯥꯡ ꯃꯥꯜꯍꯜꯂꯒ ꯑꯦꯛꯇꯤꯡ ꯇꯧꯏ ꯑꯗꯨꯒ ꯑꯉꯥꯡꯗꯨ ꯀꯣꯟꯅ ꯁꯨꯇꯤꯡ ꯂꯣꯏꯔꯀꯥꯟꯗ ꯏꯗꯤꯇꯤꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯣꯁ ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯇꯝꯗ ꯍꯥꯞꯆꯤꯟꯖꯕꯅꯤ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯁꯥꯔꯤꯕꯗꯨꯁꯨ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯒꯣꯀꯨꯜ ꯍꯧꯖꯤꯛ ꯐꯤꯂꯝꯗ ꯀꯨꯝꯕꯤꯔꯤꯕ ꯒꯣꯀꯨꯜ ꯑꯁꯤꯒꯤ ꯍꯦꯛ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯃꯛꯅꯤ ꯐꯤꯂꯝꯁꯤꯗꯁꯨ ꯑꯗꯨꯝ ꯀꯨꯝꯖꯔꯤꯕꯁꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯚꯤꯖꯨꯑꯦꯜ ꯏꯐꯦꯛꯁꯤꯒꯤ ꯃꯇꯦꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤꯡꯒꯤ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯄꯣꯁ ꯄ꯭ꯔꯗꯛꯁꯟꯗ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯟꯗꯅ ꯇꯧꯔꯀꯥꯟꯗ ꯐꯤꯂꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗ ꯅꯨꯡꯉꯥꯏꯍꯟꯕ ꯌꯦꯡꯅꯤꯡꯍꯟꯕ ꯑꯗꯒꯤ ꯔꯤꯌꯦꯂꯤꯇꯤ ꯃꯥꯜꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯄꯤ ꯍꯥꯏꯕꯁꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ स्टूडियो लेंबिरक्तना ओजा ऐशोमनीना ओजा ऐशोमनीना पुथोकिबा फिल्म कयागी मरमदा मसुंग मरु ओइना रिसेंटली पुथोकिबा काव फाबा हाइबा फिल्म असिगी मतांगदा खन्ना मिनदना आईएसटीवी की व्यूअर्स मयाम ग लोइना खंगमिनरे मसिगी दमकता ओजा बथागचरी लोइना ओजाना मखाताना फिल्म नुंगाइबा अफाबा फिल्म कया अमा पुथोकपिरक्तना समाजता मेसेज पिबा याबा फिल्म कया अमा पुथोकपा ngamba ओइबियु हाइबा वाफम असि थमजकी सक्नारबा सिंगी मरक्तगे लखुचरगा मणिपुर के सक्नारबा फिल्म मेकर डायरेक्टर आइसोमनी ग उनबगी तंजा अमा मियाम पुना मिटिंग तामिनखरे 2006 तगे लेप्तना आईएसटीवी ना संदोरगलिबा फिल्म न्यूज अपडेट की एपिसोड असि ngasi फाव लेप्तना संदोकपा ngamjariba असि मियाम गे सपोर्ट ननी मरम असना मियाम ना फिल्म न्यूज अपडेट पुनु शिबियु युमसा कैसा खुदिंगे नुमिदांगी पुंग निपान पाबा मतमदा फिल्म न्यूज अपडेट पु मिटिंग ताबा काउबिगनु मथंगी एपिसोड ता अनोवा फिल्म गी अनोवा अपडेट का लोइनाना अमुक थेंगरसी सो गाइस डोंट फॉरगेट टू स्टे ट्यून ऑन द नेक्स्ट एपिसोड टिल देन स्टे हैप्पी बी ब्लेस्ड बाय बाय